ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯩꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯏꯆꯦ ꯑꯃꯗ ꯊꯣꯛꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ꯫ ꯏꯆꯦꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯗꯅꯦ ꯍꯥꯏꯖꯔꯛꯇꯣꯏꯁꯦ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ꯫ ꯏꯆꯦꯁꯦ ꯃꯥꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯖꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯃꯥꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 9ꯒꯤ ꯐꯥꯏꯅꯦꯜ ꯊꯥꯕ ꯃꯇꯝꯗ ꯃꯥꯁꯦ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯥꯁꯦ ꯑꯦꯛꯖꯥꯝ ꯍꯟꯖꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯦꯛꯖꯥꯝ ꯍꯟꯖꯔꯛꯄꯁꯤꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯣꯏꯒꯤ ꯇꯨꯡ ꯏꯟꯅꯖꯔꯛꯄ ꯍꯥꯏꯇꯥꯔꯦ, ꯏꯟꯅꯔꯛꯄ꯫ ꯑꯗꯒꯤ ꯁꯨꯝ ꯃꯤꯡ ꯍꯪꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯀꯣ ꯏꯟꯅꯔꯛꯇꯅ ꯑꯗꯩ ꯁꯨꯝ ꯍꯪꯅꯕꯁꯤꯗ ꯏꯆꯦꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯥꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗ ꯊꯦꯡꯅꯈꯤꯕꯅꯦ ꯍꯥꯏꯌꯦ꯫ ꯑꯗꯩ ꯊꯦꯡꯅꯕꯗꯒꯤ ꯂꯝ ꯀꯥꯏꯗꯩꯅꯣ ꯈꯣꯠꯇꯩꯅꯣ ꯍꯪꯅꯔꯒ ꯏꯆꯦ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯤꯒ ꯅꯨꯄꯥꯅ ꯈꯪꯍꯧꯕ ꯍꯥꯏꯇꯥꯔꯦ꯫ ꯊꯣꯡꯒꯥꯟ ꯃꯌꯥ ꯐꯥꯎꯕ ꯏꯟꯅꯔꯒ ꯁꯨꯃꯥꯏꯅ ꯏꯆꯦꯅꯁꯨ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯗꯥꯏꯔꯦꯛ ꯑꯍꯥꯟꯕꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯗ ꯁꯨꯝ ꯈꯪꯅꯁꯦ ꯈꯣꯠꯅꯁꯦ ꯍꯥꯏꯔꯒ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯈꯤ ꯍꯥꯏꯌꯦ ꯅꯨꯄꯥꯁꯤꯒ ꯃꯥꯒ꯫ ꯑꯗꯒꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯐ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ꯫ ꯑꯗꯩ ꯑꯦꯛꯖꯥꯝꯁꯦ ꯑꯣꯐ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯥꯁꯦ ꯑꯦꯛꯖꯥꯝ ꯂꯥꯛꯑꯦ ꯍꯥꯏ꯫ ꯑꯗꯨ ꯃꯁꯥꯗ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯕꯗꯣ, ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯤꯇꯪ ꯐꯥꯕꯒꯤ ꯏꯔꯥꯡꯒ ꯈꯤꯇꯪꯒ ꯇꯧꯖꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇꯒ ꯀꯌా ꯊꯋꯥꯏ ꯌꯥꯎꯗꯦ ꯍꯥꯏ꯫ ꯃꯥ ꯊꯣꯛꯏꯕ ꯑꯦꯛꯖꯥꯝꯒꯗꯣ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯝ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅꯒ ꯈꯟꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯈꯤꯇꯪꯒ ꯁꯝꯒꯥꯁꯦ ꯕꯤꯟꯗꯤꯒ ꯐꯖꯅꯒ ꯂꯣꯜꯂꯒꯀꯣ, ꯕꯤꯟꯗꯤꯒ ꯂꯣꯜ ꯃꯥꯁꯦ ꯈꯤꯇꯪ ꯀꯦꯔꯒ ꯊꯣꯛꯑꯦꯕ ꯑꯦꯛꯖꯥꯝꯁꯦ꯫ ꯃꯥꯁꯦ ꯅꯍꯥꯟ ꯅꯨꯄꯥꯗꯣ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯆꯔꯥꯡꯅꯩꯗꯅꯀꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯦ꯫ ꯍꯣꯏ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯗꯗꯤ ꯑꯗꯨꯝꯕ ꯋꯥꯈꯜꯗꯣ ꯐꯖ ꯊꯥꯞꯇꯣꯛꯑ ꯊꯝꯈꯤꯕ꯫ ꯇꯁꯦꯡꯅ ꯑꯗꯨꯝ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯏꯟꯈꯠꯂꯛꯄꯗ ꯈꯤꯇꯪ ꯆꯦꯟꯖꯇꯤ ꯂꯩꯗꯅ ꯑꯗꯨꯗꯨꯅꯤꯗ꯫ ꯑꯗꯨꯃꯥꯏꯅ ꯏꯆꯦꯁꯦ ꯅꯣꯡꯉꯥꯜꯂ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯍꯧꯔꯒ ꯑꯦꯛꯖꯥꯝꯁꯦ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯁ꯭ꯀꯨꯜ ꯃꯌꯥꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯉꯥꯏꯔꯝꯃꯦ ꯍꯥꯏ꯫ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯇꯧꯔꯒ ꯉꯥꯏꯔꯝꯃꯦ꯫ ꯑꯗ ꯉꯥꯏꯔꯝꯕꯗꯒꯤ ꯏꯆꯦꯒ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯔꯒ ꯃꯣꯏꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯂꯧꯅꯗꯅ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏ꯫ ꯏꯆꯦꯁꯦ ꯃꯇꯝꯗꯨꯗꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯌꯦ ꯃꯥꯁꯦ꯫ ꯑꯗꯣ ꯃꯥꯁꯦ ꯃꯥꯏ ꯃꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯥ ꯄꯤꯔꯝꯃꯦ ꯍꯥꯏꯕ꯫ ꯅꯨꯄꯥꯗꯨꯅ ꯆꯦꯖꯦꯠ ꯑꯃꯗ ꯃꯥꯏ ꯅꯝꯕꯔꯁꯦ ꯄꯤꯔꯝꯕꯖꯥꯠꯅꯤꯗ꯫ ꯑꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ꯫ ꯑꯗꯒꯤ ꯃꯥꯅ ꯃꯃꯥꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯃꯃꯥ ꯍꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯃꯇꯝꯗ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯃꯦꯁꯦꯖꯁꯦ ꯊꯥꯖꯟ, ꯑꯗꯨ ꯐꯣꯟꯒ ꯇꯧꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦ ꯍꯥꯏ꯫ ꯑꯗꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯎꯅꯁꯦ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯛꯑꯣ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏ꯫ ꯏꯆꯦꯅꯗꯤ ꯃꯇꯝꯗ ꯌꯥꯔꯣꯏ, ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯁ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯗꯤꯅꯦ ꯃꯥ ꯊꯣꯛꯇꯦ ꯍꯥꯏꯌꯦꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝꯒꯨꯝꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯅꯣꯡꯃ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯃꯥꯅ ꯐꯣꯟꯗ ꯑꯩ ꯊꯥꯕꯜ ꯆꯠꯇꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦ ꯅꯪ ꯂꯥꯛꯑꯣ ꯈꯣꯠꯂꯣꯒ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯍꯥꯏꯌꯦ꯫ ꯑꯗꯣ ꯊꯥꯕꯜ ꯃꯐꯝꯗꯒ ꯎꯅꯗꯅ ꯑꯆꯥꯄꯣꯠꯀ ꯂꯩꯔꯝꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗꯣꯀꯣ, ꯏꯟꯈꯠꯂꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯣꯏ ꯐꯥꯎꯔꯦ, ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯖꯔꯦꯀꯣ ꯏꯆꯦꯁꯤꯅ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ, ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯕꯗꯣꯀꯣ, ꯅꯨꯡꯁꯤ ꯅꯤꯉꯣꯟꯗꯒ ꯈꯔ ꯇꯥꯎꯖꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯩ 9ꯒꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯃꯣꯏꯁꯦ 10 ꯀꯥꯔꯛꯑꯦ꯫ 10 ꯀꯥꯔꯛꯄꯗꯒꯤ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯉꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯉꯥꯏꯔꯝꯃꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯁꯤ ꯈꯣꯠꯁꯤꯅ ꯁꯨꯝ ꯇꯛꯄꯗꯣ ꯏꯆꯦꯁꯤꯅꯗꯤ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕ꯫ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯍꯟꯖꯟꯅ ꯁꯨꯝ ꯇꯛꯑꯦ ꯍꯥꯏꯌꯦ ꯃꯉꯣꯟꯗ꯫ ꯑꯗꯣ ꯅꯣꯡꯃꯗꯤ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯁ꯭ꯀꯨꯜꯁꯦ ꯃꯥꯅ ꯍꯜꯂꯛꯑꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯤ ꯑꯗꯨꯝ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯗ ꯅꯣꯡꯃ ꯒꯥꯔꯤ ꯃꯆꯥꯁꯦ ꯇꯣꯡꯉꯒ ꯃꯥꯁꯦ ꯆꯠꯂꯦ ꯍꯥꯏ꯫ ꯅꯨꯄꯥꯁꯤꯅ
ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯣ ꯌꯥꯝ ꯊꯥꯞꯅꯗꯤ ꯆꯠꯇꯦ ꯍꯥꯏ ꯏꯆꯦꯁꯦ ꯃꯥ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯒ ꯅꯞꯄꯁꯦ ꯃꯥ ꯃꯁꯥꯗ ꯌꯥꯝ ꯄꯥꯈꯠꯄꯒ ꯐꯥꯎꯈꯤ ꯍꯥꯏꯌꯦꯕ ꯍꯥꯏ ꯊꯛꯀꯠꯄꯗꯨꯀꯣ ꯑꯗꯨꯃꯥꯏꯅꯒ ꯐꯥꯎꯔ ꯃꯥꯁꯦ ꯌꯥꯝ ꯁꯥꯡꯅ ꯆꯠꯇꯦ ꯍꯥꯏ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯕꯁꯤꯗ ꯏꯆꯦꯁꯦ ꯑꯦꯛꯖꯥꯝ ꯊꯥꯔꯦ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯗ ꯑꯦꯛꯖꯥꯝ ꯊꯥꯔꯕ ꯃꯇꯨꯡ ꯃꯥꯁꯦ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯕꯗ ꯃꯥꯁꯦ ꯃꯃꯥꯏ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯃꯥꯅ ꯐꯤ ꯈꯔ ꯁꯥꯎ ꯈꯣꯠꯂꯣꯅ ꯏꯆꯦ ꯍꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯗꯕꯅꯤꯅ ꯃꯃꯥꯅ ꯃꯇꯦꯡ ꯈꯔ ꯈꯔ ꯑꯣꯏꯅꯅꯕ ꯐꯤꯁꯦ ꯈꯔ ꯈꯔ ꯁꯥꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯕ ꯑꯗ ꯏꯆꯦꯁꯦ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯁꯨꯝ ꯂꯩꯕꯗꯒꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯅꯨꯡꯁꯤꯅꯖꯩ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯁꯦ ꯃꯥꯁꯦ ꯈꯪꯖꯗꯕ ꯑꯗꯩ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯑꯗꯒꯤ ꯃꯅꯝ ꯑꯃ ꯂꯩꯗꯅ ꯍꯪꯅꯦꯁꯨ ꯅꯠꯇꯦ ꯃꯥꯅ ꯃꯃꯥꯗ ꯍꯦꯛ ꯍꯪꯕꯗꯤ ꯍꯪꯒꯣꯏꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯗꯤ ꯑꯗꯨꯝ ꯑꯗꯩ ꯀꯣꯏ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯄꯪꯂꯥꯡꯗꯗꯤ ꯂꯥꯡꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯃꯥꯅꯗꯤ ꯈꯪꯖꯗꯕꯀꯣ ꯁꯤꯁꯦ ꯑꯗꯨꯗꯨꯒ ꯅꯨꯡꯁꯤꯅꯔꯦ ꯑꯗꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥꯅ ꯎꯅꯁꯤ ꯊꯣꯛꯂꯣ ꯍꯥꯏꯕꯗꯤ ꯂꯝ ꯂꯥꯞꯅ ꯆꯠꯁꯤ ꯍꯥꯏꯕꯖꯥꯠꯅꯤꯗ ꯈꯔ ꯂꯥꯞꯅ ꯆꯠꯁꯤ ꯍꯥꯏꯕ ꯏꯆꯦꯅꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯆꯠꯁꯤ ꯐꯣꯟ ꯋꯥꯔꯤ ꯁꯨꯝ ꯃꯔꯛꯇ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯎꯅꯁꯤ ꯍꯥꯏꯕꯗ ꯏꯆꯦꯁꯦ ꯃꯥꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯔꯨꯕ ꯀꯧꯕꯅꯤ나 마세 amtangdi thoke ma haise ma saurani kainaga adumai khanjaraga mase amtang thoke di mase khallaba ko kamai thoksige na ichese adum khalle hai the phi sarsu chak thongsu ai kamai na hairaga imada kamai hairaga ai ma amtangdi unabase kamai chasige na adum khanlaga leibjani da nda nomadi mogi mama pokpa mabokse sima sangamde na mama senga tana hospital chakkiba itar mama ne mapa ne chakkiba ad ichesna matamda di mabok nare ka haibadu monda kashu nungai to phawdabadu haidi nushibana luina panginga gi ko yam pangjabagi haitare panginga haitare adu asidiam ai keno toroga mase una horurage kaina ga direct khalak pido wakhal da adu mase mama hoi mapa hoi chakkiba ngaire Hauji ichesigi makhada mokpa ani layeba mokpa ani di layjaba ada mase adumai tawraga mama pa chatkiba ngairaga mana mamanabi mnaksi chatlaga mamanabi dei phone je tawraga nang sumaila la okholo ai tholage kholage hairaga mase imungi thabain khang khara mamana chaidena ba thabain khang loishalamaga manaw nupa singi cha ising loithok piramaga ma mamanabi thabak chalini hairaga mase thokla aba Thoglaga ma nupa si gari mingda nappe dudu ma se challe moise garden amada challe hai ana garden amada ka chalaga nupa sinaga achapot ka leibi duna achapot ka chaduna yam nungai ba wari ga sadana lei duduga kentor yam nungai taba thodo tho tuine ba ko sida iche sina dum yam nungai jegi dabadu aduduga nupa sina mangonda sum phattaba thabak si sum hairak pajani da iche sina kai nuni man hai sipon ngakum su taw adegi pakhal kum su taw yak sum taw leba ade nusinaba kaubani na heta phudana khota maya mangda taw doju adu su ek taw draba mase magi asoiba hai tare nusinaba mina harak pani na mase yak tawraga leiba sida dum nungai taba thodok se dum thokre ade mana Mase sela sena nupa sida mana haiba kansida ai yumda changba ngamaroi kholaroi haiba kansida nupa sina haujitiam angang oiri aduna matam kitang di leigiji nang ai thajadabra khotabra kainaga nang nei thajadradi ai gari se kanna thor ibani sheju simina si kainaga adumaina haiba adu haiba sida iche sina pakhatpadu asa adumai tawnu khonu ai nangbu thajai khole iche na matam du da pangi bai tare ko pangi bagi mase mayumda hal ada mase mayumda hal aga mase nini humdi mase wakhal yam nungaite wakhal yam sum nungaita adum nupasina wari sanabada adum phajana harakpagi masu ma nungshiriboy adum khanjabado nungshiriboy khanjabai mase yare adagi nungsinajare ade sumaina sum hogi basina exam haido pudi ise class 11
11 ꯀꯥꯔꯛꯑꯦ ꯑꯗꯣ 11 ꯀꯥꯔꯦ 11 ꯀꯥꯔꯒ ꯃꯥꯁꯦ 12 ꯊꯥꯔꯝꯗꯥꯏ 12 ꯊꯥꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯍꯣꯁꯇꯦꯜꯗ ꯂꯩꯅꯕꯅ ꯃꯃꯥꯅ ꯍꯥꯏꯌꯦꯕ ꯃꯇꯝꯁꯤꯗꯤ ꯃꯣꯏꯁꯦ ꯄꯩꯁꯥ ꯈꯤꯇꯪ ꯀꯣꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯈꯤꯇꯪ ꯀꯣꯝꯃꯛꯄ ꯎꯕꯁꯤꯗ ꯃꯃꯥꯅ ꯅꯪꯁꯦ ꯁꯨꯝ ꯂꯩꯔꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ 12ꯁꯤꯗꯪ ꯈꯤꯇꯪ ꯃꯥꯔꯛ ꯋꯥꯡꯅ ꯇꯧꯔꯒ ꯀꯔꯤꯅꯣ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯇꯧꯕ ꯌꯥꯕ ꯑꯃ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯑꯥ ꯌꯧꯅ ꯇꯝꯍꯟꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯩ ꯏꯆꯦꯅꯁꯨ ꯍꯣꯏꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯀꯟꯅ ꯍꯣꯠꯅꯒꯦꯅ ꯃꯥꯁꯦ ꯑꯩ ꯍꯣꯁꯇꯦꯜꯗ ꯆꯪꯗꯣꯔꯦ ꯈꯣꯠꯇꯣꯔꯦꯅ ꯃꯥ ꯅꯨꯄꯥꯁꯤꯗ ꯄꯥꯎ ꯍꯥꯏꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯌꯥꯝ ꯈꯝꯃꯟꯕꯒꯤ ꯇꯥꯏꯞꯇꯒ ꯇꯧꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯃꯥꯁꯦ ꯅꯝꯗꯅ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯐꯍꯟꯅꯤꯡꯕꯅꯤꯅ ꯃꯥꯁꯨ ꯌꯥꯔꯦꯗꯅ ꯑꯗꯒꯤ ꯃꯥꯁꯦ 12ꯀꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯍꯣꯁꯇꯦꯜꯁꯤꯗ ꯅꯣꯡꯃ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯒ ꯍꯣꯁꯇꯦꯜꯗ ꯃꯣꯏ ꯇꯨꯃꯤꯟꯅ ꯐꯣꯟ ꯄꯥꯏꯕ ꯃꯃꯥꯟꯅꯕꯤꯗꯒꯤ ꯏꯆꯦꯁꯤꯅ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯕ ꯈꯣꯠꯂꯕ ꯀꯥꯏꯅꯒ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯉꯁꯥꯏ ꯄꯥꯈꯠꯆꯕꯗꯣ ꯃꯥꯗꯤ ꯄꯥꯈꯠꯇꯅꯒ ꯑꯗꯨꯃꯥꯏꯅ ꯍꯪꯕꯁꯤꯗ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯈꯨꯝꯃꯤ ꯍꯥꯏ ꯑꯩ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯀꯩꯝꯇ ꯇꯧꯗꯦ ꯑꯩ ꯊꯕꯛ ꯌꯥꯗ ꯇꯧꯕꯅꯦ ꯈꯣꯠꯄꯅꯦꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯈꯨꯝꯃꯛꯄ ꯑꯩ ꯍꯦꯛ ꯌꯥꯕꯒ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯑꯗꯩ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯇꯣꯞꯄ ꯃꯣꯏ ꯀ꯭ꯂꯥꯁꯇꯒꯤꯀꯣ ꯑꯗꯩ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯊꯦꯡꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥꯅꯒ ꯃꯥꯁꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯦ ꯃꯥꯁꯦ ꯌꯥꯖꯗꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯥꯗꯣ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯀꯤꯖꯕꯗꯣ ꯑꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯒ ꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅ ꯈꯪꯉꯛꯑꯒ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯟꯕꯩ ꯃꯥꯁꯦ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯦ ꯍꯥꯏ ꯅꯨꯄꯥꯁꯦ ꯍꯟꯅ ꯑꯝꯇ ꯌꯦꯡꯗꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯍꯣꯠꯅꯔꯦ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯨ ꯃꯥꯏ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯒꯁꯨ ꯃꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯎ ꯐꯥꯎꯅꯗꯕ ꯑꯣꯏꯔꯕꯅꯤꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯩ ꯍꯥꯏ ꯑꯗꯩ ꯃꯃꯥ ꯃꯄꯥꯒꯤ ꯂꯩꯇꯕꯗꯨꯒ ꯎꯕꯒ ꯑꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ 12ꯁꯦ ꯊꯥꯔꯦ ꯑꯗꯩ 12ꯁꯦ ꯊꯥꯔꯒ ꯂꯣꯏꯔꯒ ꯃꯥꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗꯒꯤ ꯑꯃꯨꯛ ꯃꯥꯏ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯃꯃꯥꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯐꯤ ꯁꯥꯕ ꯈꯣꯠꯄ ꯇꯧꯔꯦ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯑꯗ ꯅꯝꯕꯔꯁꯦ ꯆꯠꯈꯤꯗ꯭ꯔꯕ ꯅꯝꯕꯔꯁꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯅꯝꯕꯔꯁꯦ ꯆꯠꯇ꯭ꯔꯤꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅ ꯃꯥꯁꯦ ꯈꯜꯂ ꯁꯨꯝ ꯈꯟꯖꯥꯟꯅꯔꯒ ꯁꯨꯝ ꯂꯩ ꯃꯥꯁꯦ ꯃꯇꯝ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯃꯥ ꯈꯟꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯅꯨꯄꯥ ꯑꯃ ꯊꯟꯗꯔ ꯈꯣꯠꯇꯔ ꯑꯃ ꯀꯣꯛ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯗꯨ ꯈꯪꯖꯗꯕꯒꯤ ꯍꯥꯏꯕ ꯑꯗꯩ ꯃꯥꯁꯦ ꯁꯨꯝ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯆꯦꯟꯖ ꯂꯥꯛꯄꯗꯒꯤ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯅ ꯁꯤꯟꯗꯅ ꯃꯥꯁꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ ꯍꯥꯏ ꯁꯨꯝ ꯅꯝꯕꯔꯁꯦ ꯂꯧꯅꯔ ꯃꯦꯁꯦꯖ ꯁꯨꯝ ꯈꯔꯗꯤ ꯊꯥꯕ ꯑꯗꯣ ꯃꯥꯏ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯁꯦ ꯀꯥꯎꯗꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯐꯥꯎꯋꯤꯗꯅꯀꯣ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯁꯨ ꯐꯥꯎꯔꯝꯒꯅꯤ ꯅꯨꯄꯤꯗꯁꯨ ꯐꯥꯎꯔꯝꯒꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯣꯀꯣ ꯀꯥꯎꯕ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯝ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦ ꯍꯥꯏ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯕꯤ ꯇꯧꯔꯦ ꯇꯧꯐꯝ ꯈꯪꯗꯕꯤ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯦ ꯃꯥꯁꯦ ꯅꯨꯄꯥꯁꯤꯒꯗꯤ ꯃꯦꯁꯦꯖꯇꯤ ꯑꯗꯨꯝ ꯃꯥꯅ ꯃꯃꯥꯟꯅꯕꯤꯅ ꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯒꯗꯤ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯕ ꯑꯗꯨꯏꯁꯨ ꯃꯥ ꯀꯩꯁꯨ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯖꯕꯗꯣꯀꯣ ꯃꯥꯅ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯅꯝꯕꯔꯁꯦ ꯆꯠꯇ꯭ꯔꯦ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯆꯍꯤꯗꯤ ꯐꯥꯗꯦ ꯍꯥꯏ ꯃꯥ ꯊꯥ 8-9ꯒꯤ ꯃꯇꯨꯡꯁꯤꯗ ꯅꯣꯡꯃ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯃꯤꯁꯀꯣꯜ 4 ꯂꯩꯔꯝꯃꯦ ꯃꯤꯁꯀꯣꯜ 4 ꯂꯩꯔꯝꯃꯤꯁꯤꯕꯣꯅ ꯈꯜꯂꯒ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯄꯥꯏꯅꯔꯤꯕ ꯐꯣꯟ ꯍꯥꯏ ꯃꯃꯥꯒꯤ ꯐꯣꯟꯁꯦ ꯁꯤꯁꯨ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕꯁꯤꯗ ꯃꯇꯝꯗꯗꯤ ꯃꯃꯥꯒꯤ ꯐꯣꯟ ꯍꯥꯏꯕ ꯋꯥꯅꯤ ꯃꯥꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯌꯦꯕꯀꯣ ꯐꯣꯟꯁꯦ ꯑꯗ ꯕꯦꯂꯦꯟꯁꯁꯦ ꯌꯥꯎꯗꯦꯅꯦꯅ ꯈꯟꯖꯥꯟꯅ ꯂꯩꯔꯤꯉꯩꯁꯦ ꯑꯃꯨꯛꯁꯨ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯃꯥ ꯍꯦꯛ ꯂꯥꯛꯄ ꯂꯥꯎꯑꯣꯒ ꯍꯜꯂꯣ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯏ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯁꯤ ꯑꯣꯏꯔꯝꯕ ꯑꯗꯩ ꯃꯥꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯃꯥ ꯍꯔꯥꯎꯕꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏ
pura sangsarase ko sidagi hena nungai base leitre na mase mapi oro tai hai mase harau man bagi ko di nungai man bagi hai di ma am kizabado punsi se am kizabado nupi se haibani tolidana ko heda yamna nupi se amarom da yam toli aduga amarom da su yamna power layebo ko mai matang dugi ado madi aramba khongthang ama thangramna ma punsi se am tondagredana ko mayamna tawna thabak to tawrabanina Ademan pasna kapaga mase pendaba mayam hai pasna as ai phone do tahodna tawbani khopani ai phone se nongonda tawrakke su ai phone do lei ngamdadana tawbani khopani hai ma namana bdu su tawpa yadra khotpa yadra imanabi kaino sina hojik iche sina nang namana bagi su tawpa yai kainon haiba kansta si imana bdai tawraga nang imana bdu koina gade kamai tawni khoppa ni kai nupas phat tabani ma khadrak ma ngamna khumbas imanabi nadi mahonda yam nusi jaraboy yam khaman jaraboy mase khanjaruba ade khanjaruba dei mobani se paw phawna re adagi nusina re dum hane maina mase paw phawdo phawji nusina dana taw kansta unaraga dum nupasna dum moi them tawraga phattaba lambi sida amusu dum changsala baita adagi adumaina tawbase phattaba thabak tawbase dum unaba khudingi hai tare ne ko ada ise matam se ma je phi sadana paisa kanna ta le hai phi se mai masagi oina sajara bai tar pajana ma 12 se loraga college se ma mingjan salaga ma college dum kadre hai imung ji yam kan nungai ba tabna college se mingjan sala thamaga ma na phi nung saraga kholaga dumaina tawraga exam khak ma se thaba chalaga amai tawbase exam thaba chappadane nupa se ga he unna ada amai tawba adai ma hana mamanabina khanalba nupali chumna khaki message thanaba khakneba ada chumna khaki message thanaba khaknina kaishu paw dum phawna khitraba hai tar nupa dun su kem har khidre man su kem hairudre ada phattaba lambi se sum khongdaraga moise chahi ani ahumuk se iche sina college loira phaw hai tar college loiram dai gi soibok se mobile se phajana nungsine hai chena no mamai nupa gi phone se mobani unari ngai sida mai nupa phone se lakpa mai nupa sina phone se unai da kakthatpa kanagi phone no na hangba kanam dai na te khoti imana baini na hai ada ma se du phaw dum thajai hai da wari ngang sanaraga phone se ung lakpa ada amsu mu kakthala switch off thamjan gre hai ada handak ti kadang chingna da ni chesina kaino nangna phone do switch off thami do hai nupa sina kanaba mi na te su imana bani wathi tawreni yutha phone tawreni sini ada me bagi wahai hairak pasik tang chingna bu ichesina ma angang ma chana tredna ko ada college ka loira ba ji dum mi gi mai thong ji tang khangak pasma nang aiga unaba matam da ma sum nupa dun tawbudo hai nang aiga unaba matam da nong to phone se puthokte phone do silent dum thamjali ai phone di nang check adum to hole nangi phone de no umta check tawge habsu yade kanano phone to do khoi do mai se ngang nei hai ngang na ise na phare adu dina dumai tawdi ai ngasi nang on chelani na hai nupasina dum yam pakatna sky di no khopeni yaroi kholoi kamai chen du ni bani ima sangam dam ni khotam ni bhap ta da pator kana iche se am ina ngang nei hai nupa se ai chel ni khol ni iche se kap pe hai yam kap chai hai iche se nang se ai nushida male khop male na ada nupasina am phajana them ai nang nushida khotab na te ala ibani matam thanarasi na hayam hai nupasina matam thanarasi kholaji na ada ichesina thana sa chahi ama lerga chenba na dumaina moi bani se thanai hai de ise se adum mayum da hale hai adugi numit chimasu mase thajadana adagi mase matam khara lerga tar matam khara lerga mase kaino tawdraba koi nupi gi kaino se laktraba thagi per laktraba ichese ade mase chignaraba ko mase pajam pakhale ima mai nu pasta ma phone to mase hek laktraga mana phone to busida nu pasta ma ai sumai tor khole na haire nu pasta o adudi nang ai phana basila age na harga
ngahak lega phone torake haibasina ichesina pakhatana nahangai phone tawsandabda ma tang pakhatana ma se phone se hanjan hanjan tawsalle hai adai sumsum kakthatlaga switch off thamjangre hai ada iche se ma se khar chingnari haidi maga unari ngai matamdasu phone do kakthatlaga amurak anira kakthatlaga switch off ekta thamjalitana adi ma chingaba sum hor ma se chingnaba ne pakhatpane ma se tobam khangdraba adi sondasu ma se mamana thaba ama hairami madi manthadui meaina thabak to puning changdraba adagi khonthi ju charaba mamana go yam thina phui hai numi se ma je haidi ngasagi madi mantha samandana hairamba thabak to sumtau tawdebida mamana mamana sauning mandana yam thina phui hai iche du bau saina phawdari haidi ngasagi ma pakhat khibado ko dudugi ina se ma je khangi ma je mamana phubagi je ma matha ga pome hai mama ma thabak to yam soiram mane bu ko yam thina phurai duna di mama duna ai ma je pakhat khidana ma je matha pomla kem changre phone se umtang paira de umtang paira adi ma se mai do was da numit nini humni mukti kem to paw phobirak trabanu pasina adai ma se pakhat pa hemangedana ma kamai tawdino khotuino na aisibu sirajira kaina khal haibado tasena sirajira ina khanbani sibaje tangam banate dana ko hadi kamai tawraga sidoino na khalni ta sidokpaje tangam banate ba araiba poti nate ba ma se kappaga tum khangi hai adagi nupas nang phone tawri hai nupa je phone taw ma sawning bai ma chin thira ngangi hai ba nupas da nang kai no nang na ibo dam keno to oli se kai no khopino hai nupas na as ai phone se yada bai ni bera to bai ni ta khumak pa nupas lai khumak pai dar duduwa pas na kaiman tha saron ai hore la age kholage nang thoklo haraga phone je pat thamre ade ai phone se yadi hai ba phone se switch off adum leiba ade horen se ma se sai man horen haisibu kai no pungji ju hairam dabani na madi horen haisibu ade ma se ningji magi ngai le kanda nungdang wairam jida nupas na phone tore pasin phone to ma hara hara madi iche di ma se chelage na khanjare sa aman tha sabu jibu ai mon chelage leirage na ma se khalla bai ta admaina khanbadagi ma se nupas nupas na khoi keno si piram bai ta guli jo ne piram don pa se dum chatlagi thengai sakrab adma se sauning ngabako hani ma je as kaino ne imon da tawrisibo aingon da tawbirisibo kaino ne khalama se upale tabani na ma se guli se chasalle charga adum kaino sidi charga prak yadraba madi masadu prak masadu loi anaba loi phudora ba haitar adumaina yadabadi mama sina kaino nang sumain tawro na sa kan tuse mama sina khanga aba de mama sina khangbadagi pakhatana mama su kaino si buhain toino kholino tawbadagi upaile mandana ma se doctor sabadagi keno tawkhre ko doctor da phasana yengthok kotok tana tawre ade ma se mayumda puthara ma se lebdi mama sina ta saure ade sauna badi ngangna badagi mama ne bisingsu kaino ma smain tawri je kholi je na di phibam du kitang de mayam lekai mayam su chingna bado ade lekai mayam su chingna bani na nimphun ngangna re ade ma se maisa do phangba hore edana ko ma maisa phangba hore de lekai mayam na ngangna ba khopa de mama su taina bang khangdamna mangon de changjalangang de ngang raga taning di masu chawning bai mayane kitang khumra mama na yam thi na phui hai ma samga se phoidina adegi khujaina ga sum apai pona ga thomada ko ma se yam nungai tar hai mana amtang ni khalle ai nupa se kamtang di unaraga seng wai se sanage na kala kansa ade mogi mama si mai kaka gi nupi hai tare ko ade moi mama gi mana upi tare moi mandom sasi ga mama sing na tanaraga nang khangnai bu nupa do kai de no khotuno nang chena ba khona ba na tawbasida stegi ni lam stegi ni maming adu da na loi ha ka thiga nara kan sida nupa se keno to bo erma bai ta luhong dogi le nupi chela bu nupa erma nupi chela bu nupa erma se paw di tana budagi sidi kamai tawni khotni na harga la e hala aga pauze phaunaraga moise
ꯊꯤꯒꯠꯂꯨꯕ ꯍꯟꯅꯔꯛꯑꯒ ꯃꯣꯏꯁꯦ ꯃꯟꯗꯣꯝꯆꯥꯅ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯗ ꯌꯥꯝ ꯉꯥꯡꯉꯦ ꯍꯥꯏꯅ ꯌꯥꯝ ꯚꯥꯞ ꯇꯥꯗꯦ ꯈꯣꯠꯇꯦꯅ ꯉꯥꯡꯉꯦ ꯃꯥꯁꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯃꯃꯥꯅꯁꯨ ꯃꯥꯁꯦ ꯌꯥꯝ ꯐꯨꯔꯦ ꯍꯥꯏ ꯃꯟꯗꯣꯝꯆꯥꯅꯕꯨꯗꯤ ꯈꯥꯝꯕꯤ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯑꯗꯨꯗꯣ ꯃꯥꯁꯦ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯃꯥꯒꯤ ꯑꯗꯨꯗ ꯄꯨꯔꯥ ꯂꯣꯏꯈ꯭ꯔꯦ ꯏꯆꯦꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯣꯛꯁꯦ ꯑꯗꯨꯗꯨꯒ ꯂꯨꯍꯣꯡꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯃꯥ ꯅꯨꯄꯥꯁꯤꯒ ꯑꯃꯨꯛꯇꯪꯗꯤ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯅꯕꯅ ꯌꯥꯝ ꯍꯣꯠꯅꯖꯩ ꯍꯥꯏꯌꯦꯕ ꯌꯥꯝ ꯍꯣꯠꯅꯖꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯒ ꯑꯗꯩ ꯅꯨꯄꯥꯁꯦ ꯐꯣꯟꯁꯦ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯃꯥꯅ ꯈꯪꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯥꯅ ꯈꯪꯕꯁꯦ ꯃꯇꯝꯗ ꯃꯥꯁꯦ ꯅꯝꯕꯔꯁꯨ ꯂꯩꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯅꯝꯕꯔꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨ ꯅꯣꯡꯇ ꯃꯃꯥꯟꯅꯕꯗꯩ ꯐꯣꯟ ꯇꯧꯔꯛꯑꯝꯕ ꯈꯣꯠꯂꯝꯕ ꯂꯩꯇꯕꯅ ꯃꯥꯅ ꯃꯟꯗꯣꯝꯆꯥꯁꯤꯗ ꯍꯥꯏ ꯃꯃꯥꯗ ꯍꯥꯏꯕꯗꯤ ꯃꯥ ꯌꯥꯝ ꯀꯤꯖꯕꯀꯣ ꯑꯗꯨꯃꯥꯏꯅ ꯐꯨꯕꯅꯤꯅꯀꯣ ꯑꯗꯨ ꯃꯥ ꯃꯟꯗꯣꯝꯆꯥ ꯏꯟꯗꯣꯝꯆꯥ ꯑꯩ ꯅꯨꯄꯥꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯎꯅꯖꯒꯦ ꯑꯩꯒꯤ ꯏꯔꯥꯟꯁꯦ ꯀꯔꯤꯅꯣ ꯍꯪꯉꯝꯒꯦ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯈꯣꯠꯈ꯭ꯔꯒꯦ ꯑꯩ ꯄꯪꯉꯨꯕꯅꯦ ꯏꯟꯗꯣꯝꯆꯥ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯦꯅ ꯃꯥ ꯃꯟꯗꯣꯝꯆꯥꯁꯤꯗ ꯀꯞꯄꯒ ꯍꯥꯏ ꯃꯟꯗꯣꯝꯆꯥꯁꯤꯅ ꯑꯩ ꯌꯥꯅꯕ ꯑꯩ ꯑꯝꯇ ꯍꯪꯒꯦ ꯈꯣꯠꯀꯦ ꯍꯥꯏ ꯃꯟꯗꯣꯝꯆꯥꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯒꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯨ ꯅꯨꯄꯥꯔꯣꯝꯒꯤ ꯃꯣꯏ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯃꯤꯁꯤꯡꯁꯤꯒ ꯑꯉꯥꯡꯁꯦ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏ ꯈꯣꯠꯀꯦ ꯍꯥꯏꯕꯗ ꯁꯨꯝ ꯃꯣꯏ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤꯁꯤꯡꯅ ꯈꯜꯂꯤꯁꯤꯅ ꯄꯩꯁꯥꯒ ꯍꯦꯛ ꯂꯧꯒꯗꯕ ꯃꯥꯟꯕꯖꯥꯠ ꯏꯖꯠ ꯗꯥꯕꯤꯒ ꯂꯧꯗꯧ ꯃꯥꯟꯗꯅ ꯃꯣꯏꯅ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯂꯣꯠꯍꯟꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯆꯦꯁꯦ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯃꯔꯛꯁꯤꯗꯀꯣ ꯃꯌꯥꯝꯗꯨ ꯃꯇꯝꯗ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯈꯥꯡꯒꯦ ꯍꯥꯏ ꯑꯗꯩ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯌꯥꯝ ꯈꯠꯅꯈꯤ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗ ꯃꯄꯥꯁꯤꯅꯁꯨ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨ ꯍꯤꯗꯥꯛ ꯊꯛꯆꯜꯂ ꯂꯥꯛꯑꯒ ꯃꯃꯥꯗꯩ ꯈꯠꯅꯍꯧꯕ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅꯤ ꯍꯥꯏꯒꯦ ꯅꯪ ꯂꯧꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯦ ꯃꯃꯥꯁꯨ ꯍꯦꯛ ꯁꯥꯎꯒꯠꯂꯛꯇꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯤ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥꯅ ꯃꯃꯥꯁꯤꯁꯨ ꯇꯥꯏꯅꯐꯝ ꯈꯪꯗꯕꯅꯤನ ꯍꯦꯛꯇ ꯃꯆꯥꯁꯤꯗ ꯍꯦꯛꯇ ꯇꯥꯏꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯆꯪꯁꯤꯜꯂ ꯍꯦꯛꯇ ꯑꯗꯨꯝ ꯐꯨꯕꯤꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦꯁꯦ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯍꯥꯏ ꯑꯗꯨꯒ ꯋꯥꯕ ꯍꯥꯏꯕꯨ ꯃꯥꯁꯦ ꯋꯥꯅ ꯈꯥꯡꯉꯦ ꯉꯁꯥꯏꯗꯤ ꯍꯥꯏ ꯋꯥꯅ ꯈꯥꯡꯕ ꯍꯥꯏꯕꯨ ꯃꯥꯁꯦ ꯄꯨꯔꯥ ꯂꯣꯏꯔꯕꯅꯤ ꯑꯋꯥꯕ ꯍꯥꯏꯁꯦ ꯆꯪꯁꯤꯜꯂ ꯐꯨꯕ ꯍꯥꯏꯁꯦ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯣꯏꯔꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂ ꯐꯨ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯁꯥꯁꯦ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯍꯥꯏꯕ ꯃꯁꯥꯁꯦ ꯌꯥꯝ ꯀꯤꯖꯕꯗꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯁ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯗꯨꯀꯥꯟ ꯐꯥꯎꯗ ꯆꯠꯂꯁꯨ ꯑꯁ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯏꯆꯦꯗꯨꯅ ꯌꯥꯝ ꯂꯝꯆꯠꯂꯨꯗꯕꯤꯀꯣ ꯌꯥꯝꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯂꯩꯀꯥꯏ ꯁꯃꯥꯖ ꯑꯁ ꯑꯩ ꯊꯤꯕꯣꯡꯕꯨ ꯃꯣꯏ ꯊꯥꯛꯄꯤꯕ꯭ꯔꯣ ꯃꯋꯥ ꯂꯧꯗꯦ ꯀꯥꯏꯅ ꯊꯦꯛꯀꯠꯂꯒ ꯆꯠꯆꯕꯤ ꯅꯨꯄꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯕ ꯑꯗ ꯅꯨꯡꯁꯤꯕꯗ ꯃꯥꯅ ꯊꯥꯖꯖꯔꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯄꯪꯉꯨꯕꯒꯤ ꯃꯥꯅ ꯑꯗꯨ ꯈꯛꯀꯤ ꯇꯧꯖꯕꯅꯦꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯗꯤ ꯅꯠꯇꯦꯕ ꯃꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯀꯤꯅ ꯑꯗꯨꯃꯥꯏꯅ ꯃꯤꯅꯒ ꯍꯦꯛ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯅꯨꯄꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯁꯨ ꯂꯩꯗꯅ ꯉꯥꯡꯕꯗ ꯀꯛ ꯂꯥꯎꯕ ꯅꯨꯡꯁꯤꯗꯕ ꯂꯩꯕꯅꯦꯕ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯃꯤꯅ ꯈꯪꯍꯟꯅꯤꯡꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯅꯔꯁꯨ ꯃꯃꯥꯡꯗꯗꯤ ꯉꯥꯡꯅꯗꯦꯗꯅ ꯑꯗ ꯃꯃꯥꯡꯗ ꯉꯥꯡꯅꯕ ꯍꯪꯕ ꯃꯤꯁꯨ ꯂꯩꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯗꯨꯀꯥꯟ ꯆꯠꯄꯗꯒꯥꯏꯁꯦ ꯅꯪꯗꯤ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯈꯣꯠꯂꯤꯅꯦ ꯑꯩꯈꯣꯏꯗꯤ ꯏꯄꯥꯟꯒꯤ ꯈꯦꯔ ꯆꯥꯒꯦ ꯇꯧꯔꯒ ꯀꯥꯏꯅ ꯀꯔꯦꯝꯅꯕꯒ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯃꯃꯥꯏ ꯃꯤ ꯉꯥꯛꯁꯛ ꯉꯥꯡꯁꯤꯜꯂꯦ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯂꯨꯛꯊꯔꯒꯅꯦ ꯃꯥ ꯂꯩ ꯂꯥꯛꯄ ꯄꯣꯠꯁꯤꯕꯨ ꯃꯥꯁꯦ ꯀꯥꯎꯔꯕ ꯑꯗꯩ ꯃꯥꯁꯦ ꯉꯥꯛꯇꯪ ꯅꯤꯡꯁꯤꯡꯉꯦ ꯃꯥ ꯅꯨꯃꯤꯠꯁꯦ ꯀꯥꯎ ꯉꯝꯗꯦ ꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏ ꯑꯩ ꯂꯩꯔꯛꯏ ꯄꯣꯠꯁꯦ ꯀꯩꯅꯣꯅ ꯑꯗꯩ ꯄꯣꯠꯇꯨ ꯂꯩꯗꯅ ꯑꯃꯨꯛ ꯆꯪꯉꯨꯔꯦ ꯌꯨꯝꯗ ꯆꯪꯉꯦ ꯃꯃꯥꯅ ꯑꯃꯨꯛꯁꯨ ꯐꯨꯕꯤꯗꯣꯏꯕ ꯀꯔꯤꯅꯣ ꯅꯪꯑꯅ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯅꯤꯅ ꯑꯗꯩ ꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯒ ꯄꯣꯠꯁꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯆꯪꯉꯦ ꯍꯥꯏ ꯃꯥꯏ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯤꯡꯉꯛ ꯌꯦꯡꯕ ꯂꯩꯍꯧꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯏ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯈꯣꯠꯅꯨ ꯀꯥꯏ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒ ꯃꯥꯏ ꯃꯔꯝ ꯆꯠꯁꯤꯅ ꯍꯥꯏꯕꯤꯕꯅꯤ ꯀꯥꯏ ꯃꯣꯏ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯃꯥꯁꯦ ꯇꯥꯔꯛꯑꯦ ꯍꯥꯏ ꯑꯗꯩ ꯃꯥꯁꯦ ꯃꯤꯍꯨꯟꯁꯦ ꯇꯪ ꯆꯣꯡꯉꯒ ꯃꯥ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥ ꯇꯁꯦꯡꯅ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯥꯠꯂꯒꯦꯅ ꯈꯜꯂꯦ ꯅꯪ ꯊꯦꯡꯅꯕ ꯃꯐꯝꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤꯀꯣꯅ ꯃꯥꯁे ꯈꯜꯂꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥ ꯃꯌꯨꯝꯗ ꯆꯪꯉꯦ ꯑꯗꯩ ꯃꯥ ꯐꯅ ꯀꯨꯏꯅ ꯃꯄꯥꯟ ꯊꯣꯛꯇꯦ ꯍꯥꯏ ꯃꯥ ꯐꯤ ꯁꯥꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯂꯦꯜ ꯍꯥꯏ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯥꯁꯦ ꯃꯥꯏ ꯃꯅꯥꯎꯅꯨꯄꯥ ꯑꯍꯟꯁꯦ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯑꯗꯩ ꯅꯨꯄꯤ ꯂꯨꯍꯣꯡꯉꯦ ꯃꯅꯥꯎꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯃꯅꯥꯎꯄꯥ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯃꯤꯟꯅꯔꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗ
imungsigi nungainadaba se wari ase mai wari punsi wari se manaupai nupina so hai pet khang ba ko leiramnina nasi hai smain inkhalba smain tawgimni khotkimni kai habibasta mausina suktang adumangna pallaga kholaga mangonda ngangakpadi nataba ta usitabai typeta thabaki kai kitang hek loktana ba kanda adiwa ngangbada nachepta yeira yeira ngang sima tawri hai dema se kamain tawdino khangde adagi mana amain tawkanda kitang ngangna kamai punsi je dum soirabnina nong phado ka suma ma ge laungna khona to mama na haidi magi soikiba punsi je pallaga ngangumba ado ichi sinadi yam nganghan ningdabadu ko haidi magi mopagi nupigi mamangda ma adumai ngangbaje he smopai pisna kari khangidage na khan mama da ma nganghan ningdabma mama da thawaina mama masa khatna abadu ko yam tina khane haye mama da ma khumme hai ma de mama na ga bamen ta da ne phujalakpi adu angda sigro khokro kaina ga dumai he ngang ngambi ade ma se dum upai lete ma se nakalan ma se kappa kappa ka dum lenba duduga mama sina di ko na di macha ko mi sarga ngangasu ko na di harau harau de kaujar ko mama sina dusuma hauzik phawa ma ichi dun mama se dum warawe ha ba ko ma pokpi bagi di yam phai adubu nushidabadi natte mama se mana nushi hai ima bu kai do bai nushi roidun ai nushi adubu aini ima se warawe en hai ba mana ko engonda tamakpada ai ima se dum warawe en hai azuga sumaina dum lele sumaina dum lenbadagi ma se imugi thabak ma loi tawi hai hajiki ise sina ma mausi ga lawtana de ai manaw nu pai ni pisi ma lawtana de imungi bhar ma na pui adudagi imungi thabak ma to ma thabak dum tawraga phisalon sa tawraga mai punsi se sumaina ma se yum pange na khandre hai yum pange na sukan khangidre ade chahi de sum yamjilak be nanguna yum palo ne kholo ne hai ma aduma tamdai ma asengba dum hai ai punsi se soikhramna ai yum paningdre da mingoda yepadu nungai tre ni seng seng na khome ai mina aduma enga hai bizda phajana punsi hai bizdi aduni soiba bu kana tam ngamege ama yenga lore khotle nanga laiba manaba ma yenga lore khol lore na haibiba mi su yaw hai adu phagi orambadi yai hai ko mkar ni se phagi oresu ma macha lairaba nupi leitaba mi de hek leiu kai nang di adu chap chanarani kaina haijare hai ad iche sina ma nungai tabdi phawi hai ado ma yam phai haibagi di natte hai iche sina haibdi mangonda haiba do ma chanai chummi adubu ai isada nungai taba amadi phawi se kari no na mama tanta hangjai hai nupi thiba nupa da leibado ai kesum kai deba nupi leigidraba nupa da aina leibu kesum kai de dubu ai gi thamoi da nungai taba amadi phawjai masu mi ni haba soining ba natte da nako adu phare ma soigre adu tuminna leirabadu da dumaina mi na harakpada masu miyoiba kaubani na nungai taba phawe haiba adagi mase ahal laman mogi mabu nushibibana sindala mase nupa ma monde chahi khara hen hanba amada mase haina singnare hai haina singnabase kamaina tawgeda nupa se mase matam khra wi luhongaga nupi se laiminaramba nupi se mana nupa sina laurisina ko angang khra angang haitare angang oi haiya aduga luhongaga laiminaraga nupi msa sina mu atopadang chenthokki mau oina chenthokki bado tawbudi nupa se ju dum luhong dabi dum leire hai adumaina moise khangna halaga iche siga luhonge hai aduga luhongbadagi haujikse laiminare ado macha nupa ani poi hai iche se aduga macha nupi amaga macha ahum po lei hai iche jori ma wakhal se yam nungai re yam inge wakhal yam santi oina leire hai ba ado magi nungai taba ma punsida thengnarakpado adudona nungai taba madi dum phawbudo ma mana hana nungsinaramba magi punsibu manghanbiramba nupadudi thengnabade chena hek thengnaba matamda ma khupangna di thani haiba ichesina ai khupangna da orsu thagine na adu hauji ma leminariba magi mapuroi basidi yam phai hai dugo
ꯃꯆꯥꯁꯤꯡꯒ ꯑꯗꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯏꯆꯦꯁꯤꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤꯁꯤꯅ ꯂꯩꯗꯅꯀꯣ ꯅꯨꯄꯤ ꯈꯔ ꯇꯞꯆꯕ ꯍꯥꯏꯗꯤ ꯃꯤ ꯉꯝꯗꯕꯀꯣ ꯑꯗꯨ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯨꯒꯨꯝꯕ ꯊꯕꯛꯁꯦ ꯃꯔꯤꯁꯦ ꯁꯨꯛꯇꯝ ꯊꯝꯗꯕ ꯁꯨꯛꯇꯝ ꯍꯦꯛ ꯊꯝꯕꯤꯗꯕ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕꯗꯤ ꯃꯩꯆꯥꯛ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯕꯗꯅꯥꯝꯗꯨꯗꯤ ꯑꯗꯨꯝ ꯁꯤꯔ ꯐꯥꯎꯕꯗ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗꯤ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯕꯗꯅꯥꯝꯗꯨꯗꯤ ꯀꯣꯛꯇꯦꯗꯅ ꯑꯗꯨꯅ ꯃꯥꯅ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯁꯨꯡꯌꯥ ꯌꯥꯍꯟꯅꯤꯡꯗꯦ ꯍꯥꯏ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯁꯦ ꯃꯆꯥꯅꯨꯄꯤ ꯄꯣꯛꯂꯛꯄꯁꯦ ꯃꯥ ꯌꯥꯝ ꯄꯥꯈꯠꯆꯩ ꯍꯥꯏꯌꯦꯕ ꯑꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯂꯤꯕꯗꯣꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯩ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯍꯥꯏꯗꯤ ꯋꯥꯔꯤ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯞꯅꯤꯡꯕ ꯂꯩꯔꯁꯨꯀꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯅꯨꯄꯤꯁꯤꯡꯗꯤ ꯌꯥꯝ ꯇꯣꯜꯂꯤꯀꯣ ꯑꯗꯣ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯌꯥꯝ ꯐꯩ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯗꯤ ꯅꯨꯄꯤꯗꯤ ꯇꯣꯜꯂꯦ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯦꯝ